ꯋꯥꯈꯜ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯣꯏꯟ 5-6 ꯑꯣꯏꯔꯝꯒꯅꯤ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯁꯤ ꯁꯥꯏꯟ ꯇꯧꯔꯦ ꯑꯗꯣ ꯁꯦꯟꯇꯔꯗ ꯃꯣꯏ ꯊꯥꯔꯅꯤ ꯑꯊꯨꯕꯗ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯣꯏ ꯑꯗꯩ ꯂꯥꯛꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯣ ꯃꯣꯏꯅꯁꯨ ꯌꯥꯝ ꯏꯁꯨꯁꯦ ꯌꯥꯝ ꯗꯤꯁꯀꯁ ꯇꯧꯋꯤ ꯑꯗꯣ ꯃꯣꯏꯅ ꯁꯨꯒꯤꯁꯦ ꯍꯥꯟꯅ ꯈꯨꯠ ꯊꯥꯒꯅꯤ ꯀꯥꯏꯅꯗꯤ ꯍꯥꯏꯀꯣ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯅꯤꯡꯉꯤꯁꯦ ꯀꯔꯝꯕꯥꯏꯅ ꯉꯁꯤ ꯎꯅꯤꯡꯉꯤꯁꯦ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯃꯈꯣꯏ MLA ꯃꯤꯅꯤꯁꯇꯔ ꯄꯨꯝꯅꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯉꯥꯏꯔꯦ ꯑꯣꯅꯔꯦꯕꯜ ꯃꯤꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦꯁꯦ ꯃꯣꯏ ꯈꯪꯍꯟꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗ ꯂꯩ ꯃꯔꯨꯞꯄꯗꯣ ꯑꯁꯤꯗꯗꯤ ꯃꯣꯏ ꯗꯦꯜꯂꯤꯗ ꯊꯕꯛ ꯐꯪ ꯌꯥꯔꯣꯏ ꯑꯄꯨꯟꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯦꯡꯅꯒꯅꯤ ꯁꯦꯟꯇꯔꯗ ꯄꯨꯟꯅ ꯊꯦꯡꯅꯒꯅꯤ ꯁꯦꯟꯇꯔꯗ ꯇꯥꯔꯛꯇ꯭ꯔꯦ ꯇꯥꯔꯛꯇꯕꯩ ꯊꯕꯛꯇꯨ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯧ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯥꯏꯕꯝꯗꯤ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯁꯨꯃꯥꯏꯅ ꯋꯥꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯒꯗꯕꯗꯣ ꯃꯣꯏ ꯑꯃꯅ ꯑꯃꯗ ꯏꯟꯖꯟꯅꯔꯒ ꯈꯟꯅꯗꯅ ꯂꯥꯎꯅꯗꯅ ꯂꯩꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯂꯥꯎꯅꯔꯔꯣꯏ ꯃꯣꯏ ꯁꯨꯡꯂꯥꯎ ꯂꯥꯎꯅꯔꯔꯣꯏ ꯁꯤꯃ ꯑꯗꯨꯒ ꯃꯣꯏ ꯄꯨꯟꯅ ꯁꯦꯟꯇꯔꯗ ꯇꯥꯔꯅꯤ ꯁꯦꯟꯇꯔꯗ ꯆꯠꯄꯗ ꯁꯦꯟꯇꯔꯅ ꯀꯩꯒꯨꯝꯕ ꯇꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞꯁꯦ ꯀꯟꯗ ꯌꯥꯗꯕꯅꯤꯅ ꯁꯤꯅꯥꯎ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯁꯤꯅꯥꯎ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯦ ꯅꯠꯇꯕ꯭ꯔꯅꯦ ꯈꯨꯇꯥꯛꯄꯗ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯀꯜꯂꯝꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯉꯁꯤ ꯁꯤꯗ ꯂꯦꯞꯄ ꯐꯪꯉꯤꯁꯦ ꯅꯨꯃꯤꯠ ꯄꯤꯕꯤꯔꯛꯄ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯊꯥꯔꯦ ꯅꯨꯃꯤꯠ ꯄꯤꯕꯤꯔꯛꯄ꯭ꯔꯣ ꯅꯨꯃꯤꯠ 15ꯅꯤ ꯑꯗꯣ ꯃꯣꯏ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯑꯊꯨꯕꯗ ꯁꯨꯒꯤꯁꯦ ꯃꯥ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯇꯧꯕ ꯇꯧꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ NRC ꯆꯠꯂꯧ ꯑꯊꯨꯕꯗ ꯁꯥꯡꯅ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯦ ꯀꯨꯀꯤ ꯂꯤꯒꯦꯜ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯇꯤꯗꯒꯤ ꯂꯧꯊꯣꯛꯄ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯄꯣꯏꯟꯠꯇꯨꯗ ꯃꯣꯏ ꯇꯧꯔꯦ ꯐꯔꯦ ꯇꯧꯔꯛꯇꯦ ꯃꯣꯏ ꯂꯩꯕꯥꯛ ꯀꯟꯕ ꯇꯥꯕꯅꯦ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯣꯏ ꯂꯣꯏꯅꯃꯛ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯂꯥꯏꯅꯤꯡꯊꯧ ꯄꯟꯗꯅ ꯏꯃꯧ ꯄꯥꯈꯪꯕ ꯄꯟꯗꯅ ꯋꯥꯁꯟꯈ꯭ꯔꯕꯅꯤꯀꯣ ꯃꯣꯏ ꯀꯠꯊꯣꯛꯀꯅꯤ ꯂꯣꯏ ꯂꯥꯛꯄ ꯖꯥꯠꯂ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯕ ꯌꯥꯎ ꯏꯁꯤꯀꯥꯟꯇ ꯂꯥꯛꯇꯦ